Wakal Tajaba Angangsingda Sel Piduna, Drug Puthok Pusin Karbar Chatharamba, elected work member Nupi Mayauna, Mama Macha, Malemgi Kaitil the Lopa Lak Mari Yoga, heroine number 4, Amade, WY tablet Konana, narcotic cell Infalis Nafare, Faraba Mama Macha Dudi, Infaliski, Ketigau Makalekai, Yumkaibam Leratagi. Ward number 4/32, Ketigau Gram Panjai ki ward member, Buyamayum Thuibi Begam, Jahini Fumanga, Mapuroba Laikidraba, Buyamayum Abu Khan Namade, Mahaki Machanupa, Buyamayum Abdul Hanal, Elias Anand, Jahi Kurundai Kawe. Ngasi ayu angan basarukta Thobal District Police Saibadi Kongjom Police ki OC amadi CDO Thobal yakun makhongbu amana Kongjom de Thoronggi mangoinana Kongjom laibung laikai yum da changduna thibu humba ki thabak chathakre Chawrakna yumthong humfu da changduna punna miyoi chamga marifu ki mathakta verification chathaki aduma puthoidokpa mifami pungi paudi laikide India ki mapalagi changlakpa miyoyama India machani haizinduna Lelong Bazar ki mafam amada lairi haiba paw ma fangbadagi Lelong Police Station ki OC na luchingba timamana haiba miyoyama phagatpa ngomkra haide Mahaki mathakta wahang pawang chathabada Muhammad Ramzan Ali Jahi Kuntra Manga Apopa MD Jalaudil Laifam Piyali Mari Village Champai Wagans District Bangladesh ta ki oiramdei Mahaki mafam dagi Bangladesh na piba passport ama pairamke Mahaki mathakta police na case ma lakhotkrei Masagi chahi taranipan ki mathakta lairaba mipum khudimak lakliba mi amadagi COVID-19 ki vaccine ka pahuragane phase ahum ki strategy amoina wafam ase ngarang center na lauthokibane hariba hida kapthokpa ki wareba sing ngarang prime minister na chair lauduna pangthokiba mifam amon laukibane hariba tangka ka sida hanagum leba ka sigi hida kapfam center singda lem hida kapthokangane hariba sing asigi manungda hanagum na chahi nifu manga ki mathakta laiba health worker frontline workers sing su yaugane Coronavirus ki case masing nongmunomugi hengalakli basigi yengaga Delhi government na National Capital Delhi da numit taruk ni lockdown thamna balathokre Delhi ki Lieutenant General ga mifam lebatungda Delhi ki Chief Minister Arvind Kejriwal na lauthokiba hariba lockdown asing arang namidang pung 10 dagi horaga ayuki pung 5 fawu chanagane Arvind Kejriwal da makata na haikibada lockdown asigi manungda essential service amadi emergency gi di mari leinaba chechang ullabatungda chathok chasin yagane Laihau Horak Padagi Hauzik Ems the Lying Liba Hanagi Prime Minister Dr. Manmohan ki fibam kariso kaibalaitre. Masage Chahi Marifunipan Suraba, Dr. Manmohan ki damak Yamna Cheksina, Ana Lying Chathari Haina, Union Health Minister Dr. Harshvardhan Haikre, Veteran Congress Luchingba Singh Arang Nomidang Wairam Hospital Demit Tokibane, Luina Maha Covaxin Vidos and Capcre. Haukiba pung kunmari sigi manungda India da punna COVID-19 positive oiba miyoi lising amaga chatret kong fumatoi sikibaga loinana masigi mathakta nauba case masing lakh ani ga lising yankhai mapan namak su thengakre laina asigi second wave ama lakliba sina yamna pakhatningai oiba fibam amada lakhibaga loinana haujaga punba case masing crore ama lakh yankhai humdoi leide laina asi hek lakpa haurakibadagi India na United States ki mathangda khwaidagi sokhalaba lebak moikre